Akashbani Imphal, Lanthokchari Paugi Sakta. Sakta Masida, Security Force ki operation da yamlaba khuzu khulai sing phagat khiba. Angang singbu sinmi oine sizinabagi mayokta lepa numit. Manipur da COVID ki case nauna thengnarakpa. Malem gi dan tobu numit Manipur da su pangthokhiba amasung paugi saktam da Senapati Jila gi pauta. Manipur Police amasung Security Force ki apunba kangbuna Raija sigi Tampaki Jila mangagi tongan ba mafam singda thibomgi thabuk sathabada yamlaba khuzu khulai sing phagale. Sathagiba operation adugi matangda ngarang pangmi singda wa ngangbada Manipur ki ADGP Lari Dorzu Latun hai asigumba operation asina Manipur ki hojik oriba tangdu leita da phibam asida santi hanjanana bo honabada sauna mateng oiragani mahangna hai. Simultaneous search operations were launched at different locations in the outskirts of 5 valley districts by joint teams of Manipur Police, CAPFs, Army and Assam Rifles, and the following arms, ammunition, explosives and other warlike stores were recovered by the joint teams. SLR rifle 151, INSAS rifles 65, rifles of other kinds 73, carbine gun 5, MP5 gun 2, LMG rifles 12, AK series rifles 6, AMOG rifles 2, mortars 1, pistols 6, barrel 2, AR-15 1 and flare guns 2. The total guns and rifles recovered are 328 in number. These intelligence-based operations mark a major achievement for the Manipur Police and the security forces in their continued efforts to restore normalcy, maintain public order, and ensure the safety and security of citizens and their properties. Angang singbu sinmi oine sizinabagi mayokta lepa malemgi numit World Day Against Child Labor Manipur da su yumjagesa numita pangthokhi. Palan thoromasigi mapung aiba pandamdi sahi nauriba angang singbu sinmi oine sizinaba thingnabani. Hiramasigi matangda State Commission for Protection of Child Rights ki chairperson Kaisam Pradeep Kumar na Akashbani Imphal gi ipau kangbuda asumna phongtokli. Angang nupi macha ama mi mayumda thabuk soholaga madugi humangwanda ina chagani haibagi wakhalona di layagadi maduni akoina child labor gi ohum laise masina angang adu manghanbada natana khunaya sigi tungi human capital oikadaba angang afaba miwai pok among ohingadaba to akoina ngantana madu lotion biwa mangan biwa sini aduna akoi khunai punamangna tungi afaba khunai ama oige hai targadi hojiki angang sing se lai laishu tamba chakhot lambida fully engaged to honawi khudong chawa to tv gadabun. Manipur da haukiba numit kharani asida COVID ki case thangnaba haure. Sample sing test tobagi thabak leptana sathari. Hiramasiga mari lenana Akashbani Imphal ki ipau kangbuga irai numita akhanana unabada Raiji ki Haksel Bipa ki director Sambo Gonmai na hai. Manipur da su COVID ki anoba case thangnaba haurabana miyamna tangai phadaba sana kanglon sing ngakna satminasi magna hai. Flu gi symptoms running nose kumba natraga fever tauba kunauna ba Simba labor tardi yaba mukhe di genuine streams takangde health center nearest health center da la test of bio habsi haini koina yamna precaution logo to bcd koi digi muru we bcd koi mask pisini everyday se air droplets take sandok punina sigi virus so yaba mukhe di amada paktana ne mark se ninyamna thabak to khanda khangde school da shu khangde te jaga da shu aduga miyam crowded weba area da shu aduna mark se upio hena again appeal to the aduga yawam khedi khutamba ibsi shu sabon yaung cham sine yam effective way yawam khedi koina any places koina chatpam tam sida any surface da koi khut sok sida koi da pakte ai aduna yawam khedi koi khut se nan na Some museum and the
Malemgi atay mafamsingda pangthoknabagum Manipurdasu malemgi e-dan tawbagi palan thoram ngarang pangthokhi. Kumsi chahigi palan thoram asigi hiramdi e-dan tawba asa piba amadi punna punsi kanminnaba haibasini. Jenims Imphal gi blood center ne sinduna hospital asida palan thoram asi pangthokhi. Thoramatuda saru yakiba Jenims ki director Professor L Usarani na hai. Iga mari lainaba anaba sickle cell anemia thalassemia moisina naraba misingdudi moidi blood ki oiba disorder oibanina moidi blood transfusion halaitana tawdaba yade aduna blood haibasi moigi damakta di phangdaba yadaba anaba da season nagada moi lifelong transfusion tawrakadoine darkar laiba igi bank asi hana khomjandana thamaga darkar lairpa matamda piba yananabagi pandamda masigi blood donation gi ihausida yawiri mayam punamaku ay ngasidi tasengna nungaiba phaujai. Akashbani Imphal gi pawgi saktamda aikoi gi Senapati pawmi e hekhenina Senapati zila gi matang da piba pawda. Senapati zila da handak ishing ichaw thokraba matungda mahusha gi fiwam tapna hanjilakpadi haure adubo hajikshu miyamna awaba khudong chadaba kaya mayoknari ichaw matung ngasi nini humni asida Senapati zila da shu kahenna shabagi fiwam ama Lairakpa asina miyamgi awaba haple. Handak methada thokiba Senapati zilagi mapungoina Senapati district headquarters ki ishing ichaw ashi haukiba chahi kunthra romda khwaidigi sathiba amasung khwaidigi chawba ishing ichawni haina launai. Numit kharani kahena kanna amasung leptana nong churakpadagi jila asida chenba turel pumnamak maruoina barak amasung Senapati turel khangchaw chawkhat laktuna khanghaudana ishing ichaw flash flood adu thokhibani. Senapati turel di Senapati district headquarters fauduna chenbana amang ata ayamba district headquarters area da thoki haibat tai ising ichaw asida barak amadi Senapati turel gi torbanda leiba yumkai mayam ama isingna chenthakhi kaya amana tekhanki yumda yokpa ok shan iroina chingba sha uche kaya isingna chenthakhi duna shiki mangki ising chawba matungda ekhoina cheksin thorang tawbi dawba khara khangja hanba mayamda thamjage health department Senapati taraptagi common oiba laina haibada communicable diseases haina khangnai ahanbada waterborne disease amotpa mahik yawba isingdagi thokpa laina sing diarrheal disease na chingba typhoid fever hepatitis A singni ani subada vector-borne disease ising tungsinba jagada tinkangbu breeding ground haibadi marum macha kokpham oihali asimaram oiduna increased risks of dengue fever malaria encephalitis na chingba laina thokhali the respiratory infection amotpa isingda yawba mol amadi bacteria na respiratory condition haibadi sor honbagi awaba hena thokhali skin disease leptospirosis bacteria makhan amana thokhanba skin gi infection se hui hodongi amangba na thokhanba contaminated flood water dagisu thokhali asi laina mayam ngak thoknaba gidamak kom nala asongba napi bushes na chingba sengdokpiba stagnant water haibadi tungsinba ising lauthokpa lunana leibiba khut phajana sabonga asengba isingna chambiba thaknaba ising phajana phutpiba at least for 20 minutes asengba chinjak chabiba wound care phajana tawbiba hakchang kharabu nungaitradi hospital da check up tawthokpiyu Laibak Phavadagi mi oiba punchi mangbadi yahodre adubu turel turbanda laibak khagnatana atopa mafam kayadashu ising ichawgi isingna chentherakpa lengoi amasung laikhom leirangna funduna hojikshu mi laiba yadaba yauri ichaw asina mi lising kya awaba nangki amasung yum lising amagi mathakta amang ata thokhi mi oi cha kya laiba yadaduna district administration na hangba relief camp ta chanjafam loduna leikhi Hojikti mayumda hanakre mayum changba yadribasingna mari mata gita lainaba yauri mayum makai senjin sajinba loiba ngairi ichaugi awaba nanglaba mayamda district administration khaktanatana Senapati jilagi CSO sing George sing
yauna philanthropic organization singna yamna chauna mateng pangki cheng hawai chana thagnaba potlamsing amasung thagnaba afaba ising miyamda yenthokhi ising hek chawrakpadagi hauna district administration ga loinana SDSA Indian Red Cross Society amasung atai ataina makhatana awa ana amang ata thoraktanaba sennaduna laikhi handak gisina ihan hanba yam chawba aikhoina kanba ngamdaba ising ichawni muroina aikhoi turen manakta leiba mi makhai asi kanasu property amasu kanba ngamhaude adudigi handoktuna yumkai property kya loina thugaiba pochai amasu kanba ngamdadana masa asibu kannaba chenthokhiba natana karisu kanhaude aduna mari lainaba department amasung authority singsina sidigi sokhiba aikhoigi busu yengsanbiyu haibasi haijabani amukashu Panjaning bade Senapati Jilagi Handaki Ishing Ichau Ashi Haukiba Matam Karasida Khwaide Sathiba Ichauni Haina Jilashigi Itihasta Lehoragani Ishing Chauringai Marakta Miyamda Muka Henna Kudong Chahandriba Amashung Awaba Hengat Halibana National Highway Imphal Dimapur Lambi Yauna Jilashigi Lambi Kayada Chauna landslide Taukiba Ashini Mashina Gari Chathok Chasinda Chauna Akaiba Thokhanki Amarumda Senapati Jilada landslide akanba nong amadi akanba nongshitna electric pole kaya tukibadagi district headquarters da nomit kayani mai mamduna amuka henna awaba oiki district administration Senapati na pangthokiba thabak mayam se masai gi shokriba lisingama chanipan family hena leiriba gi department mayam na changdana cheng yenba dal yenba thau thum ji mayam si yendana PHD department su actively khoi ising thaknabani haina thaknaba ising mai imong mayam se de yohan khre amasung PWD department na chingduna debris puthakiba mayam se sengtok chaba khotchaba sim se tawe imong kaya laipam chapam laitabadagi district administration na autonomous district council Senapati complex manungda relief camp ama hangjai siki relief camp sida numit taitni ama open tawraga thamme masi manung sida 148 registered inmates se etskoida service pijakhibani hojik su district administration na thong amasung lambi amasung landslide tokiba jaga mayam se ko inspection chattana kari tawba yage habdo khannaraga we're still waiting for more incoming reports. Hojik ising chawbudi fagre adobo lomi singidi khwaidigi thabak chinba matam oibna pothaba yadri ising hek hantarakpaga imung manung hubna lo kumduna lo lingnari kalin chuti da leiba mahiroi singsu lo lingbada yausingduna mateng pangli adobo barak amasung Senapati Turel mapanda leiba lobuk sindi nong leingoi yamna paisinduna leikhibada low uba yabagi fiwam laitre amaromda ichau matungsida ana ayek kaya thorakpa yabagi akibasu lairi masida district administration na akhannaba meeting changba tangai fade miyamna su masa na checking basu fai handaki ising chawbudi loikhre adobo amuk lakloi heba ngamba nate kumgi nong mangwaina na lakpa nong na asuk sathina ichau thokhalagadi kumgi nong laklagadi kamdauni haibasi Lomising amasung miyamna hangnariba wahangni tasingbadi Senapati district headquarters da ichau thoklibagi achoba maram amadi headquarters ashi fauduna chilliba turel mapan khopchingduna yumkai sajinba asini masina maram oiduna turel ashi asum pixilaktuna ising fajana chenba ngamdabana nong chubaga ising chawbuna halle aduna tungda amukhanna asigumba ichau thokhandanaba mari lainaba authority na turel sing amasung torban sing ningthina manage toba changai yamna nungariba amasung ngaklibadi nong lepkhiba ichau hek fakhibaga turel sing asisu ising kambaga chap manakre Senapati Jila asisu climate change ki chaithing chauna nanglabra matang asida Akashbani Imphal gi ipau kangpuna puthokpa sayol gi pau gi saktam loijare khomjin mamadi puthokpa Thokchom Jogendrajit tengbangba Thokchom Barun lijakhiba Maibam Dwijamani